Praise the Lord. Ahana magtada ekhoi khudingmakpu sembiba sargamalem taibangpal marol humbule sembiba Mapu mapal naidana Thagatchabaga loinana yengbiriba amasung tabiriba aigi nungsizaraba ichilinau sing ichel sing marup sing oja sing ahalman sing ichilinau pumnamakpu amukasu hanna ngasigi fazaraba thoiba numit asida eikhoibu Kanbiba Mapu Jesu Christa gi senthoiraba minglenda yaifa mangol pizari amasung kai khumnazari ngasi asisu mayamda athoiba testimony amakak ai tahanjarake khoi Manipurge Enao ni mahak asi Kerala da khoi family tawduna lei haiduna haibirei Enao asisu mamangda khangnajabu natte nasade aina mamangda semjukiba ishorgi afaba nungshiba ishorna kanbikibagi testimony aduda aina hapsakiba WhatsApp number da Enao na contact tawbirakpani amasung Enao gi testimony asisu athoiba amasung angakpa testimony ni testimony ase tabiu ishor gi sakhi ase tabiu amasung ishor bu hene hene koi thagat minasi amasung mayamna su khangba yanabagi damakta mayamda su share tawbiu thajaraba chilna uche chelsingna maramdi khangjadriba sing tongan tongan ba wakhalna amasung mina hainaba taraga leiriba Jesu Christa dagi lapna leiriba aran khubam dagi lapna leiriba thawai gi panthung sarga lebak dagi lapna leiriba oja sing ichilnau sing kaya kaya na ahingba ishorda mai olakpa yanabagi damakta adum share tawbiu hairiba ishorna eikhoibu kauthokpirakpagi testimony asi khwaidagi hena atangba aduni mase paisana mina mamangda misingna hainaba madudi paisagi damakta Christian oirini haibagumba amasung Christian oiradi jat ole haibagumba how ole na chingba tongan tongan haibibado ishorna eikhoibu kauthokpibagi sakhi asina hairiba sing adugi mai mit pangba ngamgani haiduna ikhanjei maramdi eikhoina Jesu Christa bo eikhoina lawsanjabase eikhoina lawsanjarise eikoi fabadagi dinatte eikoi lari yam hai haiduna Jesu Christa na eikhoibu uhanbiba natte eikoi maram moi haiduna su uhanbiba natte adubu Jesu Christa na eikhoina eikhoigi thamoida leiriba awaba langtaknariba amasung eikhoise eikhoina tawkiba pap isagi iral na chingba pomnamakse eikhoina yazaba amasung ishorna eikhoibu nungsibibagi maramna khandokpibagi maramna Jesu Christa na eikhoigi pap eikhoina khangdringaida Kalvarigi cross ta kokpikibagi maramna Jesu Christa na kauthokpirakpa matamda uhanbirakpa matamda eikhoina Jesu Christa da lakcharibani eikhoina Jesu Christa da laksaba matamda eikoi atopa jat amakkisu matau tamgadaba natte eikhoina atopa jat ki matau taminate atopa kanglub ki matau taminate atopa gi mama kauba natte eikhoina Jesu Christa da laksaba matamda eikhoigi thawai gi panthung se Jesu Christa khaktana haibi madudi aibu thajabasingna mangduduna lomba naidaba sargada leigani haiduna aidi alpha amasung omega ni haiduna Jesu Christa na haibi taibang panbagi aroiba mafam matam phawba thadok piraroi haiduna haibi papna nekhogi na thakta khudum chalaroi dobani aibu thajaba singda haiduna haibiri wayen badana khoi yauraroi haiduna haibi amasung thawai gi panthung pibibagi maramna amasung taibang paldasu mamangaida Jesu Christa khangdringi matamda chalamba charamba thaamba ngangamba tongan mawong matawsing eikhoina ngasi Jesu Christa da laksaraba matamda eikhoigi thamoida apenba amasung mamangda tawrambado karino haina khanba matamdasu amu akiba phawrpa amasung mamangda akhoina tawrubadu leiramba punsidubu karamba punsinon he asumaina nungsibasu khangamde kokpibasu ngamamde adugagi migi mangnaba phattabana pamba phattabagi laina pamba thabaksing ata tawduna leirami oktabagi lambida tongan badubu ngasidi thawai singbai pana phongdok pire madudi hairiba thabak ado ishorna yadaba thabakni haiduna thawai singbai pana loina bibagisu maramna eikhoina Jesu Christa da lakcharibani haibagi ishorgi achumbase mayamna khangba yanabagi damakta share tawbiu amasung Enao gi testimony asi tahanjadingagi mamangda Holy Bible dagi thoiba ishorgi wahai amakaktangai pathokserake aina pathoksagadoribasi phongdok piba pandup kungani thoigi pada taraga humdoidani masida asumna ishorna phongdok piri madudi aidi alpha amasung omega ni ahoba amasung aroiba ahanba amasung akonbani haiduna amen asumna ishorna phongdokpi Thagatchari akhoi Enao sigi testimony asi ekhoi taminasi ishorbu hena thagatminasi Jadi Jesu Christa kerti mamanda ije karo mong tada ba degi
mai pa budi noi nuksi doi ta ko sok pun mi taka sekta fu ana kanda biga deki am yin thina ba bibiyam to meba we no ma ai phone da sum yeng pa gan da koi gi sagan no silo matung da koi gi no ka ta ba gi video am de nei ba au da koi si silo matung da smart do ni ko ai bokan da khalak pa au degi koi si da ki kan de ngai upai di sule ta ba jala koi dum si da ki kan ngai upai le ta ba jala na ta kana koi si adum si da ta do la jala de ko kan khalak pa hoi khalak pa ai wakan koi si da ki kana phatta ba to gi sing do jikte ki chum thoga daga tatriya ta sunga yaro ta ji sum khalak pa wakan ai ji stiki kan de ngai upai di leiba na sum kira pa da phone di da ojagi video om ting nei ya na ai gi ko ojagi video ta ojana Jesu Christa ahan makang pas just pastor ma pu ya video ma ting nei ba ojana khang ki be do adu yeng paga da ai pun si da mukto phao de inthabam phao ba ni muktige mitu jagi ai gi mangi da oja je ai mangi da Jesu Christa na Thagatchari ki mangalam thadai ba ko thadaraga leiba makha tai ba ta la si thao takpa ta din singdo punchi phangani na kwat play ro ya hai ai mang hai me dai oja gi manakta lai yum je oja yum ji atina oja ya leiba hai ade oja na pe do ge hai oja testimony yam ta hai ai mang ji ne ba ko oda aina Jesu Christa na mang da wala ki do aina oja tamme ado oja na dan ai nang suana nang dagi atto dagi nang suana handok pia bani nang sogi matik mahal kan dia bani hai mang dida amen dagi atan dana mu ai mang dida soje ai mang dida kuming ba no madi ai ya soja thajira to mata am yaure ba ko ya ko ningdang pungani taw matam da ai mikap tholak bane ba Audi oja ai nakan jida Jesu Christa on the prom le mane oja ai nak puri hallelujah ai tu chumi na hai bi jena ba oja ai nak puri ai phamung dei tai adu mi tai tasina ai nakan do ko prom le mane ba Audi ai khangbo lak ko ai khangbo lak ko yan da de ngatang je Audi aina special ai waki bibi ni lai teng ding teng ma adum ai amung ta bi do mangra bani ko mangi dei di adu ko ta ai mangi da aina sorry ma sakit sinam uningi da tum mai da ai gi sorry na magi saksi uti ba kan na ai gi nung da lai ha gi su khangan bi me ba ai gi nung ji gi Jesu Christa na thole aduga ma sakkan ulam me ba Saja itu urang itu leh, aduh kamar ayu oja dia ayu hai pun dikandre. Hoi. Posisi oja posisi ba, tumuan dre. Intaba na tale, aduh ni nusi bangamba, aduh di suami meramda. Ayam oja ki video ada tajai ga. Si ki testimoni, teno denya. Ayam ngasih mau oja ki video WhatsApp tu number am apa kau je? WhatsApp oja na number am apa ida na? Already ai WhatsApp number hojimak sindo jana hai paneba ai testimony ga to ba iso khangje da bangi da khangan ba yana ba inau gi testimony se athoi ba testimony ni ko ai di ai gi thamoi da su phauja ba hai tare adu inau da iso na nusi bi do athoi ba nusi bi do inau na matam ma da langtak naramba adu ga chire ba matung da thawai gi panthung hai ba se inau da khalak bi do ai siraga hogi thawai sina sarga amasung norok hell amasung heaven ani siga amadi chatkadobani adu aidi fattabani na aigi thawai sin norok ka tagadra sigai kanjanaba leitra haina haibase na adugi wakhal lakpase ishor gi thorang ni ko
inause ishorgi thaurang yaudana hojik taibangpal da yingbiyoba ai siraba matungda aina fattaba tawradi fattabagi fall fangani ai norok ta awa macha khangani haiba taragadi mangonda fattaba tawningdabagi wakhal ama lakani chuchumi ko ado hojiki taibangpan bagi fattabagi laisina ko diabol sin asigi wakhalse khalande bai khoida miyoiba singda khalandana tungda thogadabase kauthohalle ngahaki oiba paisagi arang narakta ko tahonduna adubu reality sidi thogadawni maramdi ekhoi kanasu permanent natte hingduna legadaw natte sigadaw punsini adu siro matungda thawagi patnong khalakpado inauna ishorgi thawrangni adugo yingbiyo khogi ishor Jesu Christa se ahingba ishorni habise ma kaktani ba eikhoida ichanupa haina kaubiba ichanupi haina kaubiba eikhogi awaba matam eikhoina kaujaba matamda mamangda tholakpase inauna haibibdu yingbiyo kaino inauna ishor uningi haiba matamda pungani muk taraka matamda mikap tholakpada phammaga leirami haise ase tap taw matamda aidi ishorgi mangal do khangjabagi maramna aingona tu chungeba now mase atopna taragadi thajabiramdaba yaiko adubu Jesu Christa tani shiraga hingkatkhibase aduna inauda aina haijeningi mangda hairambudo ainasu Jesu Christana mathaktagi inauna haibirapado thawjal ama thadabire arangbagi ko aduga aina inauna ingonda dadenan lebra haina ojadenan lebra hangma matamdasu aina haibado adu ngasisu aina mu inauda aina haijegeba inaugi testimony je tajaba matamda ingonda fawjai yam satina madudi ishorna inaubu athoiba yam satina nungsi haibase Jesu Christa na di puno nungsidana ko aduga inauda Jesu Christa gi nungsibase mapal nai thaba makhi nungsi haibasini ado amen aduna inauna matam punamakta hojik tawgadobase Jesu Christa bu thagatpiu nauko maram pumnamakta Jesu Christa bu thagatpiu maramdi Jesu Christa na loina birakpa Jesu Christa na nungsibiba sokpiba haise inaugi punsigi lambi Jesu Christa na thawrang tawgrabni ko mane ase phongdok sani do inau Jesu Christa bu inauna akhogi leiduna lawsan jaraba baptize tawbagadi tawrabra baptize tawbaji baptize tawningai mi leitaba keladi ayamana Christian ngata taiba keladi Christian ba mane kerala tani video jai ba Thomas kelada la aga mane di matungdu aina mo ai di Thagatchari adu ai mai pa di sokang termina aina kala imai pa no gata ba di pamde kata ma am pam mo iba mane ada aina mo sura prepare do eba so ai imai pa ke di fanana mangla uta thopi dina ko khangan diona haiba narang je mu ikhang khawidana Thagatchari ni da ko mi blok da mana da ena kam hayu bleke ko tak mana ayong pa ena sum hawik Bible da ko ja aroi ma da lanji pauta ni leba amaga yan roi ga haiba ki aroi ma tum da coaching mapai la kani na haiba Bible da au da tapsa live coaching like tapsan wari saba muy di mo jo khanam la ma jane oda muy chas ka kaga muy chas su kaning yaye thoi ba wari ni ko hallelujah da sului ka yaye oda chas ka ba ji mu je la ni me maron ju khang na fa ta ba oda Manipur to ga paina pluk kun da wa chas la je na haina re hoi ni le na sa thoi ba ni so nai naw gi yum bu ko inung manung ba ni son loina be Thagatchari na so dam thagale se haijani do hoji inaugi thamoida hana Jesu Christa khangdri matamda akoigi sauramba doidi tongan ba ko fattabagi wakal hoji adugaidi ahongba yamna la amani haina khali hojiti ogi hana gi amata te pungolo on gre ko hallelujah intaba ogi naumatu sinaba gamba ogi isagi ba khalak de hana isagi do prayer do matam isagi prayer do meba ogi ai gi prayer pang to de mi gi hana blok to mutung da la ai gi wan to de hallelujah asam thagale no kol to biro ko sam harawi ko no ai de ai khogi isor gi macha sing gi testimony sing se
ताबदगी हाइतारे अइसे पुरा थवाइदको यामना पांगल अखोगी ईश्वरनासु अइंगोंदासु सिजिनबिरिनेबको हेना इचे अमगी टेस्टिमोनी ngसाइने सेमगिबदो अस टेस्टिमोनी सिंग ताव मतमदा अइसे अखोगी ईश्वरसे थागलिंगि लोइबा नाइदबको अइ असिगी मतांगसिदा अखोगी येंबिरिबसिंगी मनुंगदा अखोगी तारिबसिंगी मनुंगदा यीशु ख्रिस्टबु खंगद्रिबा इचिलनाव इचे इचलसिंग मयाम यावइबको अइनसु मतम अमदा यीशु ख्रिस्ट खंगद्रिङै मतमदा हाइबि मदुदि क्रिश्चियन मैतेना क्रिश्चियन ओइसे पैसा येंगा ओइबनि हाइबको अइनसु हाइरमि मतम अमदा यीशु ख्रिस्ट खंगद्रिङै मतमदको पैसा येंगा चंगिनी नत्रगा मोइसे अरंग अराग येंगा चंगिनी नत्रगा मोइसे हाउ ओलिनी हाइबदो असिगी टेस्टिमोनी सिंग सिगा तारागा ओजासिंग थाजद्रिबसिंगसु हेना खंगनेबा मरमदि इनाउना यीशु ख्रिस्ट थाजरइसे यीशु ख्रिस्ट डाइरेक्ट यीशु ख्रिस्टना इनाउबु कौथोकपिबनि हाइसे हाइमन बथोकदरा थोइ कोइना इनाउगी थमोगी पोलुम थवाइगी पोलुम यीशु ख्रिस्टना थांगदबिख्रेबा असे सिगिसे इनाउ पैसाना लेबा फंगदरा फंगोइको पैसाना अखोगी थवाइबु करमना लेबा ngमगदोरिबनो ईश्वर खक्तना अखोगी थवाइबु इंथानबा ngami यीशु ख्रिस्टना इंथालेबा अदुगुमना आइगी टेस्टिमोनी दसु इनाउको am phaludraba matik sadraba aduga aina oja pastor amada laluba ahinga sangduna phurba matam duga Christianity hariba religion se world gi oina prithvi gi oina yengbada khwaidi so religion ne ko hariba asina aingo aigi thakta case torok yai ko aigi thakta aingonda loina maral sijilak yai aise tongan ba awa pirak khiba yai ba pastor amada aikoina khut thabani adubu hariba pastor aduna aigi damakta mamittagi mapi daba makhai ishwar da haijabi ba haibase you असिगुम्बा नुसिबदो हुजुकी ओजा पास्टर ना आइबु नुसिबिबगी मरमदि ओजा पास्टर गी नुंगदा थवाय सिंगबा नुसिबगी मपु लेयबा आइना खंजरी से करिगुम्बा आइना क्रिश्चियन गी पास्टर द फुरमदना तोप धर्मगी को लुचिंगबा अमदा आइना दुमाय फुरुबा तारगरी इना होय युमदा लेबंगा मोए तोंगान बा संगठन लाक्तना पुलिस का पुरक्तना तौरक्तना आइसे पुरा ज्ञानमंत आई लाइफ मंगमगनीबा आई लाइफ मंगमगनीबा अदुबु यीशु ख्रिस्टना येंबिउ नुसिबगी मपुसे अइंगोंदा कौथोक पिरो मतुंगदा मतिक लेख्रबा ईश्वरगी थगोल तोहनबिबसे इनाउ येंबिउ यीशु ख्रिस्टदि पुनमकिनी हाइबसे कनबिरगे हाइना गायबनी मरमदुना अखोगी तारिबा इनाउगी टेस्टिमोनी असिबु तारिबा ओजासिंग इजिल नाउसिंग थाजद्रिबसिंग दाइन हाइजनिंगबसे एकोइना यीशु ख्रिस्टबु थाजबसे एकोइना एखोगी फाबदगी सुनते एखोइना ज्ञान ताबदगी सुनते अदुबु ईश्वरगी नुसिबिबदगिनी एखोइ पैसा येंगनगा एखोइ पैसा फंगदे अहानबदि पैसा फंगदे अमसुंग पैसागी दमते एखोइ यीशु ख्रिस्टबु लोसनजब नते अमसुंग एखोइना अरंग अराग येंगदुना सुनते एखोइ यीशु ख्रिस्ट लोसले एखोइ हाउ अनब सुनते अदुबु एखोइना मतम अमदा तौरंबा एखोइना लालंबा खंगदब मतमदा मी फुनरंबा सावरंबा आई मंगाइरे हाइबा घमन तौबा प्राउड तौबा इसागी त ओइजब थिबा पोमनमक्से अरेमबनी हाइना खंजरगा हौजिक्ति अमग नुसिनबा अमना लालसु कोक्पिबा ngamba थमोइदगी ईश्वरना फोंदोकपिबगी मरमना एखोइ यीशु ख्रिस्टदा लाक्सरिबनी एखोइ धर्म ओंधोकप नते एखोइ धर्म ngaखिबा यीशु ख्रिस्टबु लौसिनजबनी थवाइगी दमक्ता आमेन मसे आई हाजिनी का यम नुंगाइरे नाउना कॉल तौबिरकपसे इनाउगी नंबर सिसु आई सेव तौरगा थमजगे को अदो अदुम मथंगदा अदुम कॉल इनाउसु कॉल तौबिरो आइसु कॉल तौरके को अदो मथंग सेमगदौरिबा कैनोदा इनाउगी टेस्टिमोनी से ओइनै हापसरगे